Myanmar की Mandalay Region के manung channa Amarapura Township के Tutalay दा leiba Ibudhou Pakhangba Laishang दा Meitei Indigenous Development Association MIDA na shinduna Ibudhou Pakhangba Cheng Hongba की Thouram Pangthokhre MIDA की General Secretary Wahengbam Henthoi bana luchingduna pangthokhiba Thouram aduda Federation of Indigenous Peoples Democratic Movement Freedom की thongmi sing su yakke Thouram aduga mari lainana Freedom की Publicity Secretary Jitmei Mangangna thadrokpa cherol amana hai Manipur leiba maru oiba laifam sing lan asina madam oiraga changba yajib ase yahannaba Manipur lengakna athubada khongthang paikhatpiyo Manipur da ngaihak leitana laifam sing mai thaba thugaibana chingba tawriba ase I mari oiriba Myanmar da leiba Meitei singna yamna nuaitaba poi masing yamjadrabasu sanamahi lining chatliba singbu nusibiduna Manipur amasung India lengakna ahenba bideng thambagi tangai fadaba lei Nakal Amaromda Sanamahi lining ase Sakhangduna Indian Constitution ge religious minority status PBU Omate Meitei Singbo Scheduled Tribe list Yahon Bio Hainasu Gerald Asina Makatana Fundurakle.